अहानबदा मरुइबा पाउ NPP Manipur State Unit amasung NPP Legislature singa yanadabagi mami tare. Manipur Seed and Organic Certification Agency Mashoka Kauba Independent Agency ama lingkhat padalingak na ayaba pikre. Karang ithat ki mahitam famgi fivam desham na yingshin kre awad apakayamarum leramba thengnare. Kurumjari, Pm-Istv ki Manipuri pau meeting tabiriba pumna makpu taram nokchari pau sentong na pisari. Manipur anauba popular government ama sembaga mari leidana NPP Manipur State Unit ki maikei degi thorakliba warol sing NPP ga karigumba hiram amatada mari leinade Phongdoragliba wafam sing masagi maranai oiba wakhaloni State Unit na political gi oiba warib lauba ngamde haine NPP Legislative Party ki leader MLA Nur Hassan na phongdokre wafam asi top khongnang makhong khetri lekai awang lekai de leiba mahaki mayumda paumishinga unabada phongdokhibani mahang na makhata na haukiba numit kharani asida anoba lengak ama shembaga mari leinana NPP Manipur State Unit ki maikei degi thorak liba warol sing asi center gi luching basing gi warib nate NPP ashi NDA gi yamna maru oiba political party ama oina leiri handakta Union Home Minister na Manipur da ing tapa hanjalaktuna law and order gi fibam sing mahausa gi fibam da hanjalakpa leire amadi atuba matamda Prime Minister gi mityeng makhada Manipur da mapung phana ing batapa purakna ba hotnari haiba wafam leiri bani Manipur gi honglakliwa fibam ashigi matung inna Central Leaders sing gi pautang makhada NPP Manipur State Unit na political gi oiba warip sing lawgani State Unit na Central Leaders sing gi ayaba yawdana political gi oiba decision lawba yabagi authority oide Manipur da na popular government ama sembada NPP yawgani natraga yawroi haibagi warep State Unit na lawba ngambagi hak leite pumna mag NPP Central Leaders sing na matam gi lawrakpa warep na oigani ngashi mahang na phongdogliba wafam sing asisu Central Leaders sing ga tanaraba matungda thamlakpa wafam sing ni haina phongdorakle NPP na khoi matam ole iba khoi gi oire iba Manipur da peace restore tore iba amade normalcy purakna na bo na riba asida developing the scenarios makhai se loina mak consider toroga khoi sumsoi shudna at the right time the appropriate decision amakak National People's Party gi central leadership na lorakane at the appropriate time and in politics situation and circumstances gi matungina decision lowe and NPP Manipur State Unit is not authorized to make any statement or any decision political decision by the central NPP leadership koigi Manipur NPP State Unit ki sarkar popular government ama sembadai khoi yauroi natraga kedoroi kholoi na haibana chingba makai khoi uba phange hairiba statement sing ase tasengna make di decision lawagi authority si state unit ta leite they are not authorized by the central NPP leadership and masigi decision si di supnagi NPP ki central leadership khakna lawgani amadi lawrkani haibu famdun Manipur da Manipur Seed and Organic Certification Agency Mashoka Kauba Independent Agency ama lingkhat pada Manipur lenga ki Governor Ajay Kumar Bhalla na chatliba tha asigi August tang 13 da ayaba pirakpa nungaiba phongdokpaga loinena drafting committee members singbu okpagi thoram ama ngasi Department of Agriculture ki training hall da pangthokre Director Agriculture Peter Salam amadi Horticulture and Soil Conservation Director K Devata Sarmana mapung oiba thodang lawduna pangthokkiba thoram aduda Manipur Seed and Organic Certification Agency Mashoka gi Drafting Committee gi Chairman Retired Principal Scientist Seed Technology amasung Nodal Officer Seed Project ICAR RC NEHR Dr. Iringbam Megachandra amadi atai members singda achamba khudol pot pi dunai kai khumna utki Thauramadu the Horticulture and Soil Conservation ki Director K Devata Sarmana Lawmi Singdadi Maru Marang asi yamna maru oi chathok marang kaina puthokna bo honabada Maru Patrabadi Lawmi Singda awaba nuaitaba kaya thengnagadauribani adubu lamdam asidagi puthokpa Mahi marungi marusing asi ngasidi Mashoka leirabanina fazana check tauraga afava shit sing fanghanbada chawna mating oiragani haike
अदुगा नेचुरल फार्मिंग लाप मतमदसु नेचुरल फार्मिंग का ऑर्गेनिक फार्मिंग का खेलने ओवरलैप तो यावे समना हायबदा एगी हेक्टर अम लेरिबा मफम सिदा ऑर्गेनिक सु तोगे नेचुरल सु तोगे हायबदु याते तोंगानबा एंटिटी मोइगदोबनी तोंगानबा मशक मसको लगनी अदुना ऑर्गेनिक की ऑर्गेनिक अदुम सेपरेट तोगनी नेचुरल फार्मिंग की नेचुरल फार्मिंग की तोगनी चिली सर्टिफिकेशन एजेंसी सी फुल्ली फंक्शनल ओइगन्न होनबदा मैन पावर अमदी एक्सपर्ट मयाम अम चंगी सी मयाम सिंसे लोइनमक फुलफिल तौरकदोरी अदु खतदा अखोय हाइबसी फुल फ्लेजेड implementation or effectively अखोयदा थबक थोरसे पाइखतोननि नमकदोरी Agriculture Department की Director Peter Salamna नौना थमलकदौरिबा Manipur Seed and Organic Certification Agency Mashoka हाइरिबसी हेना माइपाकनबा हानदगी इम्फाल की लमफेल पाता लेरिबा Indian Council for Agricultural Research ICAR असी Notified Seed Testing Laboratory अमा ओइना लेबगा लोइनना Central Agricultural University इम्फाल दा Seed Testing Laboratory अमा सुलैरे मसीगी मथक्ता एजेंसी असी चलाइननब होनबदा चंगदौरिबा मियोइसिंगी थागी तोलोबसिंग स्टेट गवर्नमेंट ना पुथोकनी एजेंसी असिगी चंगद्रबा याद्रबा मचाकसिंग लेरगसु मरी लेनबा सेंट्रल की सेंथंग मखादा तोंगान तोंगान स्कीम कया अमा लेरी हाइरिबा स्कीम सिंग असिदगी सेंथंग लौथदुना एजेंसी असि थमननबा एग्रीकल्चर डिपार्टमेंट असि थबक पाइखतकनी हाइकी हाइरिबा कोई एजेंसी था सर्टिफाइड होगी चंगदम बसिने organic seed ne organic ne adagi natural farming isu ohumok ni mana certified hobi adu ayengchanba monitoring tawba duna magi role ti yam chawre aduga akwegi department gi makhan akwegi activity bai thalakwa bai ngasi double cropping area si higan kamai ngasi ge na koi campaign ama tawge hanjai asi su part of the koi Manipur sida auto ki kataba productivity hengatnaba activity mayam tawrabasida koi double cropping hengatnaba honarpa siuma mayam sigi marta masigi koi ngasigi seed and organic certification agency ma set up tawsisu yamna choba koi state government ki choba success amani Karangbu nongma fadok koithokpagi chatfam oina lawbagi mahutta ZEO Zone 4 gi manung channa leiba mahai masinggi lamda Shothana leiriba mafam amani haibasi ZEO amadi Manipur lenga ki Education Department ki mari leinaba official singi kokta leifam thoi haina Desam mayai loisengi President Mayengbam Amarjit Maitei na fongdokre Desam na Manipur da leiriba lenga ki oiba mahi loiseng sing karifibam da leiri haiduna mathang manaw naina yengshinbagi makha satharak po ina ngasi Bishnupur district ki manung channa Loktang mayai da leiba miyamna lamkoifam singi manungda yamna pamnaba mafam ama oiriba miyoi lising ahum hena khundaba karang ithata leiriba lenga ki mahi loisang sing yengshinbagi khongchata fongdokhibani ngasigi desam gi khongchat aduda karang upper primary class tauraba tawbasu thengnarakte adum oinama khunja singna fongdorakpada School asida mahiro yang khairom lay subnatagi oza ani na takpi tambiri hairi karang edet junior high school su nonglay nungshina humtokhibadagi upper primary gi kamatik amada tangduna mahay tamli hai nasu khunjashing na fongdorakli upper primary school asi yengshin binaba laytaba mapu pandabagum sangon na layrambada desham na pendaba fongdokhe amarjit na makhatana Manipur lengang na Right to Education Act 2009 gi makhada free and compulsory education piri hairabasu Imphal subnatagi kilometer yankai humdoi khaktamak lapna leiba ZEO Bishnupur na konma mafam amada mahay masinggi lamda yamna sothana thambiram bahaibasi desham na hakchin na lawi Manipur lenga ki school education ki secretary na fongdokiba wafam amada Manipur da leiriba mahiroi mashinga oza mashinga yengnarubada mahiroi taramari khudingi oza ama lei haikiba wafam leirabasu thanga karangi upper primary school asidadi mahiroi yankhai leibada subnatagi oza anina takpi tambiri masi asuk chawkhalaba 21st century asida oithokpa yaba wafam nate school asida karamba mama mapana mahai tamba Thaningadage loinana leiriba mahiroi khara asisu upai leitabadagi thaba soidana oigani masida leingak na quality education haina lauriba si karaida oithokadoribano asuk chawkhatlaba AI gi ira asida karang hairiba ising AI da leiba khungang asidadi class 8 loiraba matungda makha
mahai tamnanaba mahai loisang leitabana drop out student yi masing thingamdana leiramliba asigi responsibility lengakna pufam thoi khul asida high school ama saram laga loisindana mathau tauhandana thamba haibasi mari leinaba singna mityeng changfam thoi manipur gi mafam kaya da education ga mari leinana paikhat liba scheme kaya adumak karang hariba mafam asida su paikhatfam thoi haina fongdorakli ngasi gi khongchat aduda karang gi meira paibising amadi club ki thaupuba kya su saruya ki hairi Bisempu district ZEO gina sugumba akoigi subne maming khaptagi oina school se sum side oja amani leidi satra kun kutha kari harga sumaina koi short pit honbai thakta thambase masi khwaidagi laibak thibani amachung khare hena apajawo department khare hena picture ga district ki office tagi sugumba miyeng jengchen bagi adu mari lena diai na kana jengchen bagi changse amna wat bagi mami duni aduna sumba amna responsibility leita ba thabak sto bigano yaga di athu matam da laga masi jengchen biraga tobiyo Bisempu district ta karang hai base yawe hai base ZEO gi kokta khanbiyo department gi kokta khanbiyo karang hai se chumna kakta gi nong phado koi ba chatpa da yamna nungai ba mafam ama khakki adugumba wakhal da khanbi gano karang da hingi ba miyam se manipur gi miyam ni masida mairoi mayam laik tam da dana mapung phana mathau ta ba wakhal gi masak mayam pi ba ngam da ba hai base da akoi laibak sida so asokpa mala kani hai base akoi khangbiyo Voluntary blood donor gi masing hengkalabasu hauzik fawigi oinadi e lauraga kaplibasingi imung manungdagi e replacement tauribasi tauhandanaba e darkar oirakpada adumak piba yananaba voluntary blood donor masing hengkathanba mathau tai haina blood center Jenims ki senior medical officer Dr. Konsam Surjit na fongdokre ISTV news ka khanana unaba mada Dr. Konsam Surjit na ngasi science and technology na khamtheng na chawkhatlabasu e gi mahut shinba yaba posak amata puthokpa ngamdri maramaduna achauba thaudang achauba khudong thiba thokpada mioibagi tanglaba punshi asi kanbada igi darkar oirakpada pinanaba ikoina donation tawbagi tangai fadabalai matam amada e pibada yamna akiba poknaramba adumadi ngashidi yamna hanthare haina lawba yai e pibagi chang asi ngasidi CSO mahairoi lupsing amadi lanai mioi kyana chang naina e pibadagi ngasidi Jenims ki oinasu chahida e pibagi chang asi nifudagi yankai gi mathakta fawba yaure adubu housing maki oinadi e darkar oibadagi piba ngamdabadagi laitaba yawba adugumbadi laite adumakpu hauji e darkar oibasingda imung manungdagi replacement tawraga pibagi mahutta darkar oirakpasing khudakta e piba ngamnanabagi damak voluntary blood donor masing hengkathanba mathau tai hairi Jenims ki oina blood requirements se chahi amada chaurakna some 4000 to 5000 sumaina oigani PRBC khak paraga da ko platelet adegi FFP paraga di yamme pirami be ikhudimak si khoigi HIV hepatitis B hepatitis C syphilis malaria masi loin test tawdoini adegi group test torokani adegi chana da bhaiba mayam loin yakani masi torokoda matam changi EP ba yaba mi ikhudimak sahi train pandin hu manga phok bahai lariki matungina aduga medical condition yaba yado mayam lere siloina screening tawraga fit oiraba ikoi punama chahi amada yamdrda amuktang oirabasu isi piragadi ikoi state ki oina requirement ase meet tawba ngamgani aduna ikoi loinabak e pibagi hainabi ase akoi tangai phadaba thaudang amani haina khanbaga loinana tawba machangi Lilong Police Station Thawbal Police Commando amasung Chamagu humpunithoi suba battalion BSF ki apunba kangbu amana gari huran bamiyoi ani ngasi ayuk Lilongdagi fare hairi Police tagi fangba pauda fagalabasing adudi MD Ashik Raman chahi kunganithoi apokpa MD Alauddin amasung MD Moshel chahi kungahumdoi apokpa MD Nurjaman makhoi animak Lilong awang lekai digini MD Wakil Ahmad apokpa MD Ayazuddin Lilong hainau makhongdagi amadi chen kre hairi makhoi na Lilong chajing mamang lekai digi Honda Activa 6G ama tha sigi kungamari amasung kungamanga gi lonna ba hingnong yaida huran kibagi CCTV footage yengsillaga Yengsilaba matungda makoy fagat pangam kibani makoy nuhuran kiba Honda Activa number MN06SE 0274 adu MD Mustaq kauba Lilong dam dagi miyoi amada yonthok lamle MD Wakil Ahmad na thaurakpa alto car amasu recover tawre hairi Kashamthong hodam leirak Club amadi Maira Paibina Kanglai Panagi Kongjang Chawatladuna ngarang lekai sida drug lawba lakpa miyoi ahum amasung yolambi nupi ani drug ka kona na fare fagalaba naha ahum adu rehab center da sinakre drug yolambi aduna amuk hanna tawdanaba wakhan taminaraba matungda thingom lekai gi Maira Paibising da sinakre hairi
Yellow Purup akoy punna punshinduna mapangal kanba Manipur ama oina buhonabada Manipurdam punna kundaminariba Yellow Purup sing amata oina punsin bagi matam oire haina golmay jiten kabuina ngasi oinamda pangtokpa langban haishoy tambagi tawramda haikre wafamasi hawkiba chahi taretagi langban haikat laikat tamba celebration committee oinam nasinduna oinam public hall da oinam da furup ahum maitei brahman amadi Kabuigi laikhidraba ahal laman sing loinana lisingani shupna kunga humdoi gi me humda laikhidraba sing gi mafam da haikat laikat tambagi thauram ni hairi golmai jiten kabuina makhata na laikhidraba ipai pu singi thawai miril singda haikat laikat tamba phangjaba shi laibak phabani langban thana lakpada laikhidraba ipai pu singna tauramba thauram sing chalamba phajaraba sadharan kaya adu nauhona na ningsing hali hanadagi nungshi chanana laiminaramba Manipur da khundariba furup khudingmak na laiminariba ikhoi amatani haiba wakal khantaminaraga ing tappa Manipur ama oihanbada punna saruk yaminashi loinana asigumba langban thana lakpada ing tappa Manipur ama oirasanu hairi koi Manipur da khundari ba pai punama proof singsu ai koi amata oina jat bijat khai dana ai koi punbana linjeni punna gi satam kai bi yaroi haibal wakal lonsi mayam punna ai koi hinginabagi mathau tai haibe wakal lonsi ai thamjage Committee ki President Oiram Ibom Chana lisingani shubna taraga taretagi haikat laikat tambagi thauram ashi pangthoktuna lakli mathang chahi dadi hena chawna pangthokpa ngamnana bahotnagani maru oina lisingani shubna kunga humdoi gi me ahumdagi thawaina pontha pir khrabasing gisu yauri maramastina laikhidraba ipai pu singda haikat laikat tamba shina Manipur da hanagum shanti leina nungshi chana na leminaramba adu hanjilakpa oirasanu haiki Committee ki Vice President and Sanahal na makata na haikibada oinam da punna leminaramba purup kaya gi miyoy singda ikai kumnabu utpa sina ikhoy gi lamdam asibu amatoy na punshin bangamba mapangal kanba lamdam ama ohenbada soidana mating pangba ngamlagani makata na su committee na sinduna asigumba thauramasi leptana pangthokani hairi hojiti koi aramba gi su yare koi araguma loina makhi koi na koi involved to hai kabi ma lere ahan bata gusina gor sampradai gi adu masima adigi matang da ji last ta gu si maite gi pam ke basing gi haikat lekat moina ong ke bagi moong tini miyang gi dang ta sa thau dang lo ba asu mosing sigi khala kanda thawai miren duna khang na legi da wuji khala kanda koi committee na sema kanda apun bagi oina koi punna seminar kanda da ngasi gi thawam se sahi khuding leptana pangtho ji haidana ngasi wo pangthok sari Tha sigi tangkun gani thoi ge ayuk pung 12 makhairom taba matamda masagi chahi 13 rom da ngai ribi Lokta Christian Model High School Moirang da class 9 khakta tamlibi Moirang thamna pokpi makha lekai digi mahairoi khwairakpam Rojilia Mishiga mari leinana ngarang Moirang Police Station na thaudok asida chenabani haiba juvenile mari nupa ani nupi ani lokhatle hairi mishi asigi matang da shem kiba JC na khongjang kaya changshinduna misi asida chenaba miyoi sing ngasi August 13 phawgi manungda phabaga loinana chenariba miyoi singge mathakta ain gi oiba cherak pigadabani haiduna demand kaya tawduna lakhibani nakal amarom da ngarang police na Imphal East gi ama yauna Moirang Police Station na konba tongan mafam ahum dagi miyoi ahum yauna punna miyoi mari lokhatkibani hairi ngarang miyoi mari police na purakle tabada JC amadi thamna pokpigi masing yamlaba miyamna Bishnupur police ta Thomjinduna mara leiba miyoi sing miyam da sinau matik chaba cherak piyu haiduna irang haurakre hairi nakal amarom da ngasi JC amadi Rojilia gi imung manunga punna loinana mifam ama pangthoktuna hiram ashigi matangda kupna khananainari hairi District 322D Lions Club International ki makhada Lions Club of Imphal City amadi Lions Club of Imphal United amadi Heritage Convent Uripo kapuna khusam naduna cheyol ama chupna pangthokadaba awareness on SEL and EMEL for student and teachers and breeding station haibasiga mari leinana Rohit Mehta Lions Quest Week ngasidagi Uripo Bachaspati lekai da leiba Heritage Convent ki auditorium hall da hodokre lagliba September gi tang ama fawba chathagadaba Mehta Lions Quest Week 2025 asida immediate past district governor district 322D KH Keso President Lions Club of Imphal City Dr. T.S. Arun Kumar
DC Environment District 322D TH Mohendra Pratap, DC Lions Quest District 322D Lion Lakshmi Roy MJF, Executive Director Heritage Convent S Bikramjit amadi atai Lions ki masak naiba amadi Heritage Convent ki mahairoi kyasu saruya ke thauramga mari leinana mahairoi singna lamdam asigi leiriba fibam asida kari thaudang logani haiba wafam kaya athoiba mitunglen singna sugaina thamke thauramga mari leinana DC Environment District 322D TH Mohendra Pratap nangasi pangthokliba thauram ashi malim gi mafam da pangthokli maruoina malim asida leiriba miyam amadi lamdam asida leiriba mahiroi singdagi hauraga ahal loiraba miyoi singda fauriba amadi thengnariba leita lairigi awana tension amadi makoigi lamdam ashigi leiriba fibam asida mahiroina asigumba mayoknariba fibam ashiga mari leinana social emotional learning cell amadi empowering mind and reaching life EMEL Mashigi matang da mahirosing da mamutana kanghanbani mahirosing hauzik lairiba charang na wafibam asida kari karam na tawduna mayok nagani makoy na karam na mayay ka bachinchak tagi ngakthokani amadi fattaba wakhallon fattaba lambi dagi karam na lapthok na laigani haibasi mahirosing ga puna khananay na duna tungi yumbi oirakadaba mahirosing asida kanghannaba pangthokpa thauramamani haike activities kumari leiko sigi matang da apina ngasi pangthoisina sale like social emotional learning amadi enriching mind enriching life by sigi topic adi breathing exercise adi ton ba activity kun mari ure auto kadre se adi angang yurbe ahan yurbe adigi satra yurbe every categories of laiba Manipur laiba prithvi le music sigi maru sigi punsida Iriba Tingareba, a Punsigi Lantingsida, we come to Litana Nuaine, emotionally, mentally, Nuaiba, Uinaba Habi, Wakalon to them. Kurailam long kaithel dagi Pm-Istv ayang palilam BSC asukimatik fibam chadre nomugi accident hopugi chang yamna wangkhalakpana maram oiraga asokapan wathok lanthok toina thokpana ana ayekta Nak yeta kundari bamiyam da chathok chasin tawbada yamna khudong chadre haina ayang pali road development committee na hairi mari leina basing na thubada lambi asi semjin biu lambi asi semdriba fauba heavy vehicle truck amadi heavy container sing lambi asi fauraga chatpiganu emergency yo ba ambulance amadi ana ayeka mari leina bana lambi asi fauraga lakpa matamda yamna tapna amadi section na chatpiu makhata na lambi asi athubada semjin biduna Sendrin binaba hona na ba hairakli amadi tabi da batarabadi lambi asi thingjin bayaw na akan bakhongjin sing changshilagani hairi Apunba Manipur kanba imalub ki advisor oirambata natana khwairambal ima kaithel gi damak yaifanana ba thabak thauram kya tawbiramba laikhidraba ima paunam ivemu buning singduna haying khongbal da leiba line thausana mahi gi sanglenda langbal chara tambagi thauram pangthokre phawoi vi ima kaithel na sinduna pangthokpa langbal chara tambagi thauram aduda tongan ba CSO ima lub singi luching basing na saruk yaduna laikhidrabi ima paunam ivemu gi photo da leisukatuna nat ki oiba thauram ga mari leinana loinana pangthokpa thauram aduda mari leinana macha leima amadi apunba Manipur kanba ima lub ki advisor khangembam anandina laikhidrabi ima paunam ivemu na leipa ki damak integrity ki damak hona khiba kaya adubu kaudanaba Mahaki Kongul adu tung inbang ngamdanabagi damakta pangthokchaba langban chara tambagi thauramni haike Matam kuina leibaki integrity damakta chawba thodang lobirami aduna ngasigi numit asida akoy apunma Manipur kanba imalup amadi marui bai ima singa loinaraga kaithien phawoi bigi ima singa daita lawmina duna asigumbai imagi ningsing langban gi chara tamban numit asida akoy punamakna ishor imafamda ingna chikna imana laibiyu ireipak iramdamna thengnariba awaba khongba masida akhoi imana pibiramba wakhalonduda nacha punamakna leibaki damakta thawaina pontha pirabasu leibaki damakta integrity damakta leibak kaidana bagi damakta akhoi punamak imagi mafamda amadi ishorgi mafamda thaunijari
India lengangna Manipur da mitop lakaya leptana logi wangmada changshilakli haiba khanglawashu mitop sing asi khandoktuna masagi maramdamda hanan khinanabagi thabak amatang asi fauba paikhatpa udri haina mitai maitai tribe union na hairi Myanmar amasung Bangladesh tagi changshilakli ba mioi sing asi Manipur da di mitop ama oina laudana thamlaga Board Bank की राजनीति की दमक खुदोंग चाबा येंगलगा थमलिब्रा नत्रगा इंडिया न चथबा अरोनबा जियोपॉलिटिक्स अमगी दमक सिजिननबा खुंदा लेता हंदुना थम्ब्रा हाइबसी अचोबो वाहंग ओइरे मणिपुर द म्यांमार दगी चंगशिलकपा कुकी जोशिंगना एसटी लिस्ट याउसनदुना खुदोंग चाबा लौबगा लोइनना येलहो मिनी हाइदुना क्लेम तौरकली मणिपुर द मितोप चंगशिलकपगी अचोबा सिंगनबा अशी खुदम अमा ओइरगा मणिपुर इंडिया की स्टेट खुदिंगमक्ता मितोप चंगशिलकपगी अकीबा फाउबगी पाउजेल पीरी मणिपुर की मितोप चंगशिलकपगी इशू अशी नेशनल इशू ओइबता नतना इंटरनेशनल इशू अमसु ओइरकली ओइरकली बसक्तम अशिदा अखंग अहै अमदि जियोपॉलिटिक्स नैनब कयाना इंडिया अमसुंग अवांग नोंपोक लमदमगी मपानगी खुद याउदुना मचेत कया थोकना थुगाइरकद्रा हाइबगी अकीबा अमसु चिंगनब कया फोंदोकनरगली असिगुंबा लुरब तानफम असिदा मितोप खंगदोकपगी थबक असी ख्वाइदगी मरु ओइबा थौदांग अमा ओइना पाइखतफम थोई हाइरी पाउगी मरकथा नातेम्बा ब्रेक अमतंग लौजरी मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kuntra fauba free breast and thyroid cancer screening camp ama pangthok chagadauri. Mammogram ama sungmari lainaba investigation da 20% concession loinana procedures da 15% concession gi khudong chaba pizari. Breast and thyroid kamari lainaba hakchang gi nuaitaba leibiragadi khudong chaba silobiho akupa marol di damag Shija Hospitals sa pau phobiro. Honglagliba punsi gi lambi sida araiba chaba yaba makhai sasinari. अदोने हिदाक लांगथक कयाम चादब यारक्ते चासिलिब सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभरनबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंगमक सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल दादा इबे मकीगनो अजब थमो सिगी से नेक्स्ट Pm-Istv ना चेक्सन ना लक्ष्य थमखबनी ने दादा नंसे जुहार हाबगा अमत कीदरबो असुमना मयामदना मचलबो नाप्शन दुगम मसिगी युमसिबु असोयगान थोकदबदगी नेक्स्ट Pm-Istv ना नापसेली नेक्स्ट Pm-Istv जुहार हाबदि नाथोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकलतिना मतमदा पपांगल अमुक हेना हेंगलदले नेक्स्ट Pm-Istv स्ट्रेंथ इज इन इट ब्रेक की मतों मुकहना तराम नोकचरी मखातावा पाउदा Manipur College Students Union bu makhata na mingcha thian na ba honaraglabadi union asinasu makhata na tumina leithok loi haina union asigi general secretary Yumnam Johnson na phongdorakli Manipur Press Club ta pangthokiba paumishing unaba aduda union asigi atai thaupuba kayasu saru yakhi Johnson na makhata na union asibu hunlaga mahairoi khara na ngangi haibagi matangda haukiba tangkun ga humdoidagi haukibani ira haukiba irang adugi matangda ngarang college ki principal da haizaraga thokriba thaudok adugi matangda wari sanana ba honabani mairoi sing adu kauraga hangbada kanagumba kharana insillaga taubani hairam laba matungda college asigi mahairoi Janus Gilson amadi Devdas hairiba mahairoi ahum asina mapandagi miyoi khara khomlaga college asida nungna thomba yauna mahairoi sing phuba haurakibani maduda Kamdok pachaluba college asigi mahairoi khara mapanda puthok phubadagi asok apan nangki makhatana amuk hana oza singdasu nungna thomba yauna attack tawrakhibani hairi amaromda union asigi secretary amabu makhoina insilaga press club ta press meet ama ngarang pangthokiba adu secretary masamakna makhoina insilaga tawhanbani haiduna mangonda phone tawrakpagi khudamsu lairi makhatana union gi thaupuba sing amadi mahairoi sing aki akhang pibagi thabak chatharaklabadi tumina yengduna leithokloi haina mahakna makhatarakli College asing mutabak si tawbi garo matungda kayong matarok lo targadi Manipur student union ni magay dekso kan ba khotang adu samsila ay ngay naite aduga tangkun undoy ja outsider bayang pusulak laga college ni mairoi puram ni basya ajda se naba mairoi Janus Gilson Devdas moi karana outsider bayang civil servant bayang pro laga saito putok bayang pai laga sa sa do nai ba bu basya betul ni basi
मेडिकल रिपोर्ट लोई लेजै आंगा असोकपा ओजा प्रिंसिपल मसा यावना नन टीचिंग स्टाफ मैम यावरगा हंगलाई रिम्सदा नमितुदा सिगुम्बा थौदो थोलिबा माइरोसिंग असि कॉलेज अथॉरिटी ना अथुबा मतमदा चरा पिबिगदबनी अदुगा साधन साधुसिंगदा अखंग अकी अखंग पिरिबसी मतुंगना तोबिदना हाइजै यूनियन की थौपुबी महैरोय अमना मखा ताना ngasi यूनियन असिना कॉलेज की प्रिंसिपल वारोइसिन अमा पुरकननबा प्रेस मीट अमा पांगथोकचगे हाइबदा पुलिस अमदी प्रिंसिपल ना अयाबा पीदबा हाइबसी लाइपक थीबनी कॉलेज मनुंगदा थोकपा थौदोक ओइबना कॉलेज की रेपुटेशन सोकननबा कॉलेज मनुंगदा लोइसिननबा अमदी चेनरीबा महैरोय अहुम अदुगी मथक्ता एक्शन लौखत्पिननबा हाइजबनी कॉलेज असी चीफ मिनिस्टर एक्सेलेंस एवार्ड फंगदुना लैबा अदुना कॉलेज मनुंगदा लोइसिननबा होनबदा होनबा अदुबो प्रिंसिपल ना डिले तौदुना लैबदगी ngasi फिबम असी लाकपनी मरम असिना असिगुंबा थौदो असी मखा ताना थोक्तनबा होनबियु अदुगा थोक्रिबा थवोंगसिंग अदु अकनबा मोंगदा कंडेम तवी हाइके चाउथोक पामदबनिना कॉलेज दा अदुम छात्र सिंगिजु कैरियर सोकदब मरम लेबना अखोय लोइसिनसी हाइजबनी अदा ओजा प्रिंसिपल ना डिले तौरगा लाकपिबनी अदु डिले तौर लाकबसगी ना सैटरडे नुमिसे अखोय मरमदे अखोय कॉलेज से चीफ मिनिस्टर एक्सटेंड अवार्ड फंगबनीना कॉलेज की छोप याबा कइनोजे अखोय हाइजनिंगदबनी अदुगी तपथरगसु लेजबनी अदुबु तपथरबदगी चांस तौरगा अमुकसु मी खोमगा लागा कॉलेज सिदा मुख छागतपनी मपानदगी नुंग लंजनदना छात्र ओजासिंग लंजनदना सोप यावी नुंग पानजु यावी अदु सुंब थबक जे अखोय यामथिना कंडेम तौजै मणिपुर कॉलेज से चिंगदब सिनबनी हाइबा वाखुं जै तमजरगा मखाजदा सोय मतांग बसिनजै डिपार्टमेंट ऑफ सोशल वेलफेयर नसिंदुना स्टेट की थाकता नशा मुक्त भारत अभियान की थौरम नॉर्थ एओसीदा लैबा होटल इम्फाल की संगाई हॉल दा पांगथोखरे ngasi की थौरम अदुदा काफ एंड पीडी की सेक्रेटरी एन खेदा भट्टा IRS सोशल वेलफेयर की डायरेक्टर अना आरामबम IAS अमदी जॉइंट डायरेक्टर हेल्थ एंड फैमिली वेलफेयर अमदी प्रोजेक्ट डायरेक्टर MSCS शमीम अहमद सहा MCS ना चीफ गेस्ट प्रेसिडेंट गेस्ट ऑफ ऑनर ना ओइना सरु याके ngasi की थौरम अदुदा गवर्नमेंट आइडियल ब्लाइंड स्कूल तकियल अमदी गवर्नमेंट डेफ एंड म्यूट स्कूल तकियल की महैरोय सिंगना स्टेट सॉन्ग सनाले पाक सक्तुना थौरम अदु हौदोखे नशा मुक्त भारत अभियान की शॉर्ट फिल्म अमसु चीफ गेस्ट ना रिलीज तौखे थौरम की मनुंग चना सोशल वेलफेयर ना सिंदुना नशा मुक्त भारत अभियान का मरी लेनना पांगथोकलिबा पेंटिंग कॉम्पिटिशन दा मकोंग मथंग तारखरब सिंगदा मनामतुम सुयन थोखे चीफ गेस्ट ओइखिबा एन खेदा वत्रना ड्रग न खुनाई असिगी हौरकलिबा नहासिंग कया अमगी पुंसिदा अकाइबा कया पिरकपदगी तोंगान तोंगानबा डिपार्टमेंट ऑर्गेनाइजेशन सिंगने अवेयरनेस कया पीदुना थिंगनबा होनरिबसिदा अखोई पुन्ना खुसमनदुना थबक तौमिनरगदी अखोइना सोइदना माइ पाकनी अमरोमदा हौजिकी मतम असिदा मोबाइल फोन न पिकलिबा अंगांग याउना हौरकलिबा नहासिंगदा पिरकलिबा चैथेंग असिदी कनानसु खंगदबगुम तौरी मसिदसु अखोइना चेक्सिनबा मतम ओइरे हाइना फोंदोखि सोशल मीडिया लगा पोट में अंगांग लक्षण करी वखन खलदनो खंगदब हम साथी पोट लाई कल फ्यूचर के अंगांग सामान्य ड्रग्स अल्कोहल सोसाइटी मांगल मोबाइल मांगल की होल सोसाइटी लाइन से वखन हादम खली मिशन से अभियान है कैंपेन है कैंपेन ड्रग चार्ज नत्र अल्कोहल सिनरिबा यू सिनरिबा इमुंगदुना थिंगनरबई मोटा कैंपेन अमा लाना कोइ पुनम पुंजलगा पनरगा थिंगनबसा आई सानि साजादे नै तुमिन लेतो नत्र आई इस इंगोनि नंबर का कंट्रीब्यूशन लेबे आगे हाइबदो की माले असिगे कोइ कैंपेन हाइबा वहाई सिनरना बस नेशनल लेवल लोना नशा मुक्त भारत अभियान ने लॉन्च तौरिजे अखोइ कुदुम पुन योमिन से कक्चिंग वाइरी की क्लब तरुक की अपन बॉडी यूनाइटेड क्लब ऑर्गेनाइजेशन लौमी सिंगा खुसमनदुना कक्चिंग वाइरी निंगथौ परेंगदगी तेक्चम खोंजाव फाउबगी लंबी सेमजिनबा अमदी सेंगदोकपा हौख्रे यूसीओ की प्रेसिडेंट एम ब्रोजेना कक्चिंग वाइरी अवांग लौकोन हाइना खंगनबा कक्चिंग निंगथौ परेंगदगी तेक्चम ताब लंबी असि लेंगाकना मिटिंग चंगबिदबदगी अदुकी मतिक फत्रे लौ लोकपा मतम यौरकपसिदा लौमिसिंगना खुदोंग चाननबगीदमक सेमजिनजबनी हाइखे करिगुंबा मखल अमतगी प्रोविजन पिरक्तबा यंगसिनबिरक्तबदन मरम ओरगा अखोई लौरोक पांथादा गाड़ी चटपा यादबगी फिबमदा लेरकदबदन मरम ओरगा
United Clubs Organization Kakching Wairi amadi Longmi Praja Singa Samnarga kumsigi lorok pantha marang kaina niyom akhoi nungaina lorok pat yanana basinjagadori sidahida mari leinaba authority government side tagi yengsin view Ravindra Yengkhong ki ahanba classical solo dance ki Hongneng sang Khongda bagi thauram Dr. Yengkhom Rajen amadi Yengkhom Ongbi Hemolata na Shinduna Jain Dance Academy ki auditorium da pangthokre thauram aduda Jain Manipur Dance Academy ki director P Vilash Art and Culture ki joint director G Dharmadas amadi Pal ki director Soiriba Sanginata Academy awardee and Tikensu Saruyaki thauram ga mari leinana director Vilash na mamangai matamda lamdam ashigi ahal laman singna maitai gi jagoi isai sankritan na chingba mandhab laishangda ishona penbi nanaba ulambani hairiba jagoi asi stage da pushilakpa matamda khudong chadaba kaya thengnaki atopa state ki kathak udeshi bharatnatyam asidi ariba classical naitom jagoi oirabasu makhoina utpadi maru oina babokna pelhanba oi ngashi miyamna pamna yengnariba Manipuri classical solo dance asi 1958 da lai oikraba Guru Maishnam Amubina Almorada leiba Adoi Shankar Center da creative dance da leiringai matamda Jaidev Kabi gi Git Govindaji dagi adhayai matek ama lauthoklaga ahanba Manipuri solo classical dance Nilkamala haina mingtholaga jagoi asi puthokhibani haiki artist singna any jagoi gi obi drama gi obi any art form ekoi gi sankritan gi obi wari liba haiba thiba gi lakpa matamda ekoi sumaina artist ni ekoi sumai to no uchani ni aduna ekoi hall gi se angamba ekoi gi Jain Dance Academy gi mai gi tabibam thokpa tabiyu natraga ekoi Jain Dance Academy gi chhatra oiraga di ekoi sumai to na tawjajage ekoi bu koina free of course ta ekoi pibiu hai taraga di ekoi na angamba matik pangjagani hai wafam chi thamjari loshilakpada maroiba pausing amuka hana pizari NPP Manipur State Unit amasung NPP Legislator singa yanadabagi mami tare. Manipur Seed and Organic Certification Agency Mashoka Kaubai Independent Agency ama lingkhatpada lengak na yaba pikre. Amadi karang ithat ki mahai tampham ki fibam desham na yengshinkre awat apa kaya marum leiramba thengnakre. Hausi Pabgyo na Istv na pizza Manipuri pa matang solution jari miding tabiram liba pumna magpu amuka na kurum jari.